थासेगी तारीख तरुक्तगी मफम खंगदना mangkhiba खुंबोंग बाजार इम्फाल वेस्टगे Atom Samerendra हाइरिबा मियोय एसे कनागुमना फाजिन पुनसिंदुना थंबा ओइरगदी अथुबा मतमदा थादोकपिरकु हाइना Institute of Bioresources and Sustainable Development Staff Welfare Association ge President Dr. Nandaibam Samarjitna khangalakle wafam asing ase takel pata leiba IBST ge conference hall da paumi singi mifam amada phongdorakhibani Mahakna makha taraduna hairiba myoy ase English singaniga subna taruktagi IBST da Junior Assistant Administration oina leibani mahakki maral karino Phajinduna thambiba oirabadi thadokpiraknaba appeal toukhi Amaromda lainga ke maikaidagi sukanna thibiri adubo ahenba force sizinaduna athuba matamda mahakpu thizinbiyo haina mari leinaba singi pungning chingsilakli Sri Atom Samerendra Singa Kumbong Bazar dagi mahaksi IBST Falda Junior Assistant Administration oina 2006 dagi leminajarakpani mahaksi 6 May 2023 dagi mangre adi hojikpawa magi langlangjin amta khangdana leiri saisida koina Institute of Bioresources and Sustainable Development tagel part Ifal Staff Welfare Association na phamkiba meeting hamjakre sigi matung tarakpada koina mayam punamaki mot silaga aina bayana appeal tawjari madudi Sri Atom Samerendra Singabu phajin pusinmiba oiragadi mioibagi minungsi yengdana amadi imungna thengnariba awabasi yengaga thuba matamna thadokpiraknaba haijari loina government ki side dagi su ma thibagi search operation sathai haibagi pawsu khoi tajai adubu koina amukasu haijari madudi search operation si hena kansin bidana mahagi Samerendra Singagi langlangjin puthokpinaba angambi thakta hona binaba di hana pangthokpiri thabak tu hena kansin binaba koi nolokna ningsingjari